Echagidamak ay Hingkhini. Brenda amuk soe haibagi wahaido tabada leiba ngamamde. Yamna maming leiba neurology ki super specialist amane yengami. Doctor duna yamna thawai yauni yengami. Sida phatragadi nimansta puse so hainare. Doctor duna hairaklami yamkana sokobudi nadida pharakani. Doctor dagi wahaido tabada thoibi haraurami. Doctor duna thawai yauna laying bibadagi abonao tha ani ki matungda khara pharai. Yumda hanba yarani haibadagi halaami adubu brain sokibanina abonao ningsingba haibasi yamna warami. Kainoma hairasu hekta kaubo oirami abonao gi exam tawdore adubu madi brain sobanina larik pabada warami hojik tawba pochi hekta kaurami. Thoibina doctor ki prescription puraka abonao gi school da laami principal ga unarami. Thoibina principal da hairuklami abonao da brain da soe aduna exam tha halaroge. Meningitis su tawraga pharakpada ngairi aduga school kabada angang amana intubadagi brain da soe isasi. Principal do yamna nungairamde. Principal do na hairuklami brain da sobanina angang da fail already mathwai nungairaroi phataba oirakpasu yai aduna phajana laying biro exam thadrasu promotion pirage. Asumna abonao mamana yamna kupna sinare imungda adum game sanahanduna laihali promotion su pire. Durvasa su punchigi ahanba oina constable dagi habildar da promotion karai thoibigi imungdu isa yamna tanba kalami. Punsigi ahanba oina yum panba chahi 13 ki matungda Durvasana thoibiga abemga gi sana saw haiduna paisa pirami. Mi haibasi migi nongaiba uba yade haibaduni thaina thoibina wana leiba matamdadi makhoi gi quarter da leiminaba mi singdu haraurami manungda aduga nongaitaba sabagi wani. Nongma abemna mamaga Manikumar jewelry dagi magi sanagi li mohor ahumga lei mohor amaga siraga lakpaduda nupi kharana hairami. Hayeng so amu setogi mamasu sanaga siraga laani paisa paide de hai moisu sabiyai migi sabada kalakto saru. Nong manungdang amada Durvasagi manaupa Govina mama yauna macha aniga machanupiga yumda leiba yararoi haiduna noi leibada aingonda yam yetle nayum pani di khangde haiduna tanthoraklami. Ningol ahum leiba yumda mau oiba talena Govinga koinaba nupidu atopa nupada chenthokre. Tanthokibagi paudu thoibida moiga thangnana leiba nupi amana tamami thoibidu yamna nungaijaramde. Macha ani puraga Durvasagi yumda chatlami. Durvasagi mapadu kapaklami thoibida. Ibema sipumna makse namana gyan tadabadagi thoini lekai sida ningol yum pandabase aigi ichanupi singchi kaktane. Thoibigi awabadadi amata mateng pangde moigi dana thoibida loina taw haiduna hairami. Durvasagi mapana thoibida hairaklami nache sidi chahi soyele aduna mahabudi palhalaroise nachanupi anise imauna amta mayumakai panabasilo. Chahi 35 helaba phau nupa koidaba leisabini thoibina magi nupa thinaba tawri. Tantokhiba manipoktuga machanupiduga thoibina kadaida leige haiduna thiraklami rims mayada barada leirami. Durvasasu paudu tare thoibina manaupa Govinga wari sanarami. Thoibina ima hoise yumda purage athuba matamda nachal yaimase mayum panaba tawhalase. Govina itai mana phane habda tawbiro. Asumna thoibina machanupi sahi 35 subi dugi nupa thirami ama hainai hekta chenki thoibi matha sarami. Moigi imung sida leibadagi nungaiba haibasi hek phangde ama natraga ama hekta tawrai. Lasta yamna lairaba nupa ama phangami lohongnaba paisaga leiba nate thoibina puthoktoini. Thoibina phirol punaba lohongba amagi punaba leirami asita sunate nongma thoibigi makhubokna nupadugi mayumdo leibakna saradi
ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯣꯏꯕꯤ ꯋꯥ ꯑꯝꯇ ꯈꯨꯝꯗꯦ꯫ ꯀ꯭ꯋꯥꯇꯔꯗ ꯂꯥꯛꯑꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯃꯥꯗꯨ ꯀꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯌꯩꯊꯣꯛꯈꯤꯁꯦ꯫ ꯊꯣꯏꯕꯤꯅ ꯏꯆꯦ ꯑꯗꯨ ꯌꯥꯔꯣꯏꯌꯦ, ꯁꯣꯝꯗꯗꯤ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯤꯌꯦ ꯏꯕꯦꯝꯃ꯫ ꯊꯣꯏꯕꯤ ꯕꯦꯛꯇꯒꯤ ꯂꯨꯄꯥ ꯂꯥꯛ 4 ꯄꯤꯔꯝꯃꯤ꯫ ꯏꯆꯦ ꯁꯤꯅ ꯇꯧꯕꯤꯔꯣ, ꯌꯨꯝꯗꯨꯁꯨ ꯑꯩ ꯁꯥꯖꯔꯒꯦ꯫ ꯊꯣꯏꯕꯤꯁꯤ ꯑꯉꯛꯄ ꯑꯃꯅꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯥꯅ ꯋꯥꯖꯕꯁꯤ ꯃꯁꯥꯒꯤ ꯃꯌꯨꯝ ꯁꯥꯗꯕꯤꯗ ꯃꯤꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯁꯥꯕꯤꯗꯣꯏꯅꯤ꯫ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯂꯩꯕ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯕꯨ ꯁꯥꯔꯝꯕ ꯂꯨꯍꯣꯡꯕꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯇꯧꯔꯗꯨꯅ ꯃꯆꯟꯅꯨꯄꯤ ꯌꯥꯏꯃꯗꯨ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯥꯒꯤ ꯂꯩꯕ ꯐꯤꯔꯣꯜꯗꯒꯤ ꯁꯅꯥꯗꯒꯤ ꯂꯣꯏꯅꯃꯛ ꯄꯤꯔꯝꯃꯤ꯫ ꯃꯌꯨꯝꯒꯤ ꯃꯃꯥ ꯍꯣꯏꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯁꯨ ꯅꯆꯥꯅꯨꯄꯤ ꯄꯣꯛꯏꯅꯦ, ꯃꯥꯒꯤꯁꯨ ꯈꯔ ꯊꯝꯃꯨ꯫ ꯑꯗꯨ ꯍꯥꯏꯕꯒ ꯇꯥꯗꯦ, ꯃꯤꯒꯤ ꯃꯄꯥꯝꯗ ꯊꯩ ꯍꯥꯏꯅꯩ꯫ ꯊꯣꯏꯕꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝ ꯁꯦꯝꯕꯗ ꯃꯨꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯗ ꯅꯨꯄꯤ ꯃꯌꯨꯝꯗ ꯄꯩꯁꯥ ꯄꯤꯅꯕꯗꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯃꯍꯥ ꯃꯆꯥꯗꯒꯤ ꯂꯨꯄꯥ 50,000 ꯂꯧꯊꯣꯛꯑꯒ ꯏꯕꯦ ꯌꯥꯏꯃꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯤꯔꯛꯄ ꯁꯥꯔꯝꯃꯤ꯫ ꯒꯣꯕꯤꯟ ꯂꯨꯍꯣꯡꯅꯕ ꯊꯣꯏꯕꯤꯅ ꯒꯣꯕꯤꯟꯒꯤ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯔꯦ, ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯦ꯫ ꯂꯨꯍꯣꯡꯗꯣꯏꯗꯨ ꯃꯌꯨꯝ ꯐꯥꯎ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯈꯔ ꯃꯀꯨ ꯄꯛꯅ ꯄꯨꯊꯣꯛꯑꯒ ꯒꯣꯕꯤꯟꯒꯤ ꯂꯩꯅꯕ ꯌꯨꯝ ꯁꯥꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗꯨ ꯃꯍꯥ ꯃꯆꯥꯒꯤ ꯃꯌꯨꯝꯗꯤ ꯁꯥꯒꯦꯗꯤ ꯈꯜꯂꯝꯗꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯁꯤꯗ ꯐꯔꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯧꯕꯗꯨꯁꯨ ꯈꯪꯕꯤꯕ ꯅꯠꯇꯕ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯕꯤꯅꯣꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯅꯨꯄꯥꯁꯦ ꯁꯤꯕ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦ, ꯅꯌꯨꯝꯗꯣ ꯁꯥꯍꯧ, ꯃꯤꯒꯤ ꯃꯌꯨꯝ ꯁꯥꯗꯣꯏ ꯁꯔꯨꯛ ꯀꯥꯏꯗ ꯂꯩꯗꯣꯔꯤꯒꯦ ꯅꯪ ꯅꯨꯄꯥꯁꯦ ꯁꯤꯈ꯭ꯔꯗꯤ꯫ ꯊꯣꯏꯕꯤꯅ, ꯏꯃꯥ ꯃꯣꯏ ꯃꯌꯥꯝꯁꯤ ꯂꯣꯏꯔꯒ ꯑꯣꯏꯅ ꯁꯥꯔꯒꯦ꯫ ꯒꯣꯕꯤꯟꯒꯤ ꯅꯨꯄꯤꯗꯨ ꯀꯌꯥ ꯐꯔꯝꯗꯦ꯫ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯒꯣꯕꯤꯟ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯅꯤ꯫ ꯗꯨꯔꯕꯥꯁꯥꯒꯤ 407 ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯇꯥꯕꯗ ꯀꯜꯂꯛꯑꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯏꯪꯈꯣꯜ ꯑꯃ 2nd MRꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯗ ꯑꯣꯏꯅ ꯂꯩꯒꯦ, ꯃꯥꯗꯤ ꯁꯦꯀꯨꯔꯤꯇꯤꯒꯤ ꯈꯜꯂꯒ ꯃꯌꯨꯝꯗ ꯂꯩꯕꯗꯨ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯣꯕꯤꯟ ꯀꯜꯂꯛꯄꯅ ꯌꯥꯗ꯭ꯔꯦ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯏꯪꯈꯣꯜ ꯂꯩ 407 ꯇꯥꯕꯗ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯂꯥꯡꯒꯣꯜ NIT ꯔꯣꯝꯗ point 10 ꯂꯩ꯫ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯒꯣꯕꯤꯟꯅ ꯊꯨꯅ ꯍꯣꯡꯉꯣ, ꯆꯦꯜꯂꯨꯕꯗꯤ ꯊꯝꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯃꯃꯥꯗꯨꯗꯤ ꯃꯁꯥ ꯇꯣꯂꯣꯞ ꯆꯥꯔꯤꯅꯤ, ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯜꯂꯦ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯑꯃꯨꯛ ꯄꯨꯊꯣꯛꯇꯦ꯫ ꯊꯣꯏꯕꯤꯅ ꯂꯣꯏꯃꯛ ꯇꯧꯔꯤ꯫ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤ ꯄꯩꯁా ꯌꯥꯝꯅ ꯂꯩꯔꯝꯗꯦ꯫ ꯃꯆꯥꯅꯨꯄा ꯂꯥꯌꯦꯡꯉꯨꯕꯒꯤ, ꯃꯆꯟꯅꯨꯄꯤ ꯃꯅꯥꯎꯄꯥ ꯂꯨꯍꯣꯡꯕꯒꯤ꯫ ꯗꯨꯔꯕꯥꯁꯥꯒ ꯇꯥꯟꯅꯔꯝꯃꯤ, ꯃꯣꯏꯒꯤ 407ꯗꯨ ꯌꯣꯟꯊꯣꯛꯑꯁꯤ ꯑꯗꯨꯒ 2nd MRꯒꯤ ꯏꯪꯈꯣꯜꯗꯨꯒ 2nd MRꯒꯤ ꯏꯪꯈꯣꯜꯗꯨ ꯌꯣꯟꯈ꯭ꯔꯦ꯫ ꯑꯕꯦꯝꯗꯤ ꯏꯪꯈꯣꯜꯗꯨ ꯌꯣꯟꯕ ꯅꯨꯃꯤꯠꯇ ꯌꯥꯝꯅ ꯀꯞꯆꯈꯤ, ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯣꯏꯕꯤꯅ ꯊꯦꯝꯕꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯗ, ꯀꯣꯟꯅ ꯑꯃꯨꯛ ꯂꯩꯕ ꯌꯥꯏ, ꯀꯞꯀꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯍꯣꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯂꯩꯖꯕ ꯂꯣꯏꯅ ꯂꯣꯏꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯏꯃꯨꯡ ꯁꯦꯝꯕꯗ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯒꯣꯕꯤꯟꯗꯨ ꯏꯁꯧ ꯇꯧꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯃꯄꯥꯗꯨ ꯉꯟꯅ ꯗꯨꯀꯥꯟꯗꯒꯤ ꯂꯥꯛꯑꯝꯃꯤ꯫ ꯊꯣꯏꯕꯤꯅꯦ, ꯑꯕꯦꯝꯅꯦ, ꯑꯕꯣꯅꯥꯎꯅꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯔꯤ꯫ ꯒꯣꯕꯤꯟꯅ ꯃꯄꯥꯒ ꯂꯥꯎꯅꯕꯗꯨꯗ ꯊꯣꯏꯕꯤꯅ ꯒꯣꯕꯤꯟꯒꯤ ꯔꯨꯝꯗ ꯆꯪꯉꯒ, ꯒꯣꯕꯤꯟ ꯀꯩꯗꯧꯔꯦ? ꯒꯣꯕꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯩꯃꯅ ꯑꯩꯒꯤ ꯋꯥ ꯇꯥꯗꯅ ꯗꯗꯥꯒꯤ ꯒꯥꯔꯤꯗ ꯅꯄꯥꯝꯗ ꯄꯤꯊꯣꯛꯏꯗꯨ ꯀꯩꯒꯤꯅꯣ? ꯒꯣꯕꯤꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯁꯥꯎꯔꯝꯃꯤ꯫ ꯀꯩꯅꯣ ꯒꯣꯕꯤꯟ ꯅꯪꯅ ꯍꯥꯏꯗꯣ? ꯏꯃꯥꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯌꯥꯗ꯭ꯔꯦ, ꯏꯃꯥꯗꯣ ꯁꯦꯟꯁꯁ ꯆꯠꯄꯒꯤ ꯒꯥꯔꯤꯗꯣ ꯗꯔꯀꯥꯔ ꯂꯩꯌꯦꯅ ꯑꯝꯇ ꯋꯥꯏꯒꯦꯅ ꯋꯥꯏꯕꯅꯦ꯫ ꯒꯣꯕꯤꯟꯅ, ꯏꯇꯩꯃꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯒꯥꯔꯤꯗꯣ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯉꯩꯗ ꯄꯤꯊꯣꯛꯏꯗꯣ꯫ ꯊꯣꯏꯕꯤꯅ, ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯧꯒꯦ, ꯒꯥꯔꯤꯗꯣ ꯑꯩꯅ ꯂꯩꯕꯅꯦ꯫ ꯒꯣꯕꯤꯟꯗꯨ ꯃꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯒꯣꯕꯤꯟꯒꯤ ꯅꯨꯄꯤꯅ ꯂꯥꯎꯔꯛꯑꯝꯃꯤ, ꯏꯆꯦ ꯆꯦꯜꯂꯣ꯫ ꯊꯣꯏꯕꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯏ꯫ ꯒꯣꯕꯤꯟꯅ ꯊꯥꯡ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏ꯫ ꯊꯣꯏꯕꯤꯒ ꯑꯕꯦꯝꯒ ꯆꯦꯜꯂꯛꯏ꯫ ꯃꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯔꯦ꯫ ꯗꯨꯔꯕꯥꯁꯥꯗ ꯄꯥꯎꯗꯨ ꯄꯤꯒꯦ ꯇꯧꯕꯗ ꯑꯕꯣꯅꯥꯎꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯑꯕꯦꯝ, ꯑꯕꯣꯅꯥꯎꯗꯤ? ꯑꯕꯦꯝꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯅꯤꯌꯦ ꯍꯥꯏꯕꯗꯒꯤ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃ ꯊꯥꯗꯨꯅ ꯑꯕꯣꯅꯥꯎꯗꯨ ꯂꯧꯍꯜꯂꯨꯔꯦ꯫ ꯑꯕꯣꯅꯥꯎ ꯀꯞꯄꯒ ꯂꯥꯛꯏ꯫
ꯒꯣꯕꯤꯟꯅ ꯅꯪꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ ꯌꯨꯝꯁꯤ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯕꯣꯅꯥꯎ ꯃꯃꯥ ꯄꯨꯛꯁꯤ ꯅꯥꯏꯌꯦ, ꯀꯀꯥꯅ ꯏꯪꯊꯨꯕꯗ ꯗꯣꯂꯥꯟꯒꯤ ꯌꯣꯠꯄꯤꯗ ꯊꯤꯟꯖꯜꯂꯦ꯫ ꯊꯣꯏꯕꯤꯅ ꯌꯦꯡꯕꯗꯗꯤ ꯑꯕꯣꯅꯥꯎꯗꯨ ꯃꯕꯨꯛ ꯁꯦꯒꯥꯏꯗꯨꯅ ꯅꯥꯏ ꯆꯥꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯁꯥꯎꯔꯦ, ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕ ꯗꯨꯔꯕꯥꯁꯥꯗ ꯄꯥꯎꯗꯨ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯅꯅꯥꯎꯄꯥꯅ ꯑꯩ ꯍꯥꯠꯀꯦ ꯇꯧꯔꯦ, ꯑꯕꯣꯅꯥꯎꯁꯤ ꯏꯪꯊꯨꯕꯗ ꯃꯕꯨꯛꯇꯨ ꯁꯦꯒꯥꯏꯔꯦ, ꯂꯝ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤꯅ꯫ ꯗꯨꯔꯕꯥꯁꯥ ꯁꯥꯎꯕꯗ ꯂꯣꯏꯔꯦ꯫ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯕꯗꯒꯤ ꯖꯤꯞꯁꯤ 5 ꯄꯨꯗꯨꯅ ꯒꯣꯕꯤꯟꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯗꯨ ꯃꯌꯨꯝꯗ ꯌꯧꯔꯝꯃꯤ꯫ ꯒꯣꯕꯤꯟꯕꯨ ꯀꯧꯔꯤ꯫ ꯏꯕꯦꯌꯥꯏꯃ ꯊꯣꯛꯂꯛꯏ꯫ ꯀꯔꯤꯁꯨ ꯇꯧꯗꯕ ꯈꯟꯗꯕ ꯁꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯗꯨꯔꯕꯥꯁꯥꯅ ꯒꯣꯕꯤꯟ ꯂꯩꯕ꯭ꯔꯥ? ꯒꯣꯕꯤꯟꯅ ꯅꯅꯝꯃ ꯍꯥꯠꯀꯦ ꯇꯧꯋꯦ, ꯑꯗꯨꯒ ꯑꯕꯣꯅꯥꯎꯕꯨꯅ ꯂꯝ ꯁꯔꯨꯛ ꯌꯥꯎꯗꯦꯅ ꯏꯪꯊꯨꯕꯗ ꯃꯕꯨꯛ ꯁꯦꯒꯥꯏꯔꯦ ꯍꯥꯏ꯫ ꯊꯣꯏꯕꯤꯅ ꯃꯣꯏꯒꯤꯗꯃꯛ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ꯫ ꯏꯕꯦꯌꯥꯏꯃꯅ ꯗꯗꯥ ꯀꯔꯤꯁꯨ ꯈꯠꯅꯗꯕ ꯂꯩ꯫ ꯏꯕꯦꯌꯥꯏꯃꯅ ꯗꯗꯥ ꯀꯔꯤꯁꯨ ꯏꯕꯦꯌꯥꯏꯃꯅ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯗꯨꯔꯕꯥꯁꯥꯗꯨ ꯂꯥꯛꯃꯤꯟꯅꯕ ꯑꯣꯐꯤꯁꯔ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯃꯤ꯫ ꯊꯣꯏꯕꯤꯗ ꯁꯥꯎꯔꯒ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯁꯤꯗꯤ, ꯑꯕꯣꯅꯥꯎ ꯐꯨꯈꯤꯕ ꯂꯩꯇꯦꯅ, ꯅꯪꯅ ꯏꯃꯨꯡ ꯀꯥꯏꯅꯅꯕ ꯍꯥꯏꯖꯤꯜꯂꯦꯅꯦ ꯍꯥꯏ ꯏꯕꯦꯌꯥꯏꯃꯅ꯫ ꯊꯣꯏꯕꯤꯅ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯗꯤ ꯑꯕꯣꯅꯥꯎ ꯄꯥꯏꯍꯜꯂꯛꯀꯦ꯫ ꯑꯕꯣꯅꯥꯎꯅ ꯄꯄꯥ ꯀꯀꯥꯅ ꯐꯨꯏ, ꯌꯥꯝ ꯅꯥꯏꯌꯦ ꯄꯨꯛꯁꯦ꯫ ꯗꯨꯔꯕꯥꯁꯥ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯕ ꯉꯝꯃꯝꯗ꯭ꯔꯦ꯫ ꯒꯣꯕꯤꯟ ꯐꯨꯒꯦꯅ ꯂꯩꯔꯦ꯫ ꯏꯕꯦꯌꯥꯏꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯗꯥ ꯀꯔꯤꯁꯨ ꯈꯠꯅꯈꯤꯕ ꯂꯩꯈꯤꯗꯤꯌꯦ, ꯒꯣꯕꯤꯟꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ, ꯏꯅꯝꯃꯅ ꯗꯗꯥꯗ ꯌꯨꯝ ꯀꯥꯏꯅꯕ ꯍꯥꯏꯖꯤꯜꯂꯤꯅꯦ꯫ ꯏꯕꯦꯌꯥꯏꯃꯗ ꯍꯥꯏꯔꯛꯏ꯫ ꯗꯨꯔꯕꯥꯁꯥꯅ ꯑꯩꯒꯤ ꯏꯃꯨꯡꯃꯛꯅ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯃꯛꯅ ꯑꯣꯏꯗꯕ ꯉꯥꯡꯉꯕ ꯏꯕꯦꯌꯥꯏꯃ ꯅꯪꯅ? ꯗꯨꯔꯕꯥꯁꯥ ꯈꯨꯗꯛꯇ ꯒꯣꯕꯤꯟꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯒꯣꯕꯤꯟꯗꯨ ꯔꯨꯝ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅ ꯐꯨꯔꯦ, ꯐꯨꯕ ꯌꯥꯕ ꯐꯨꯔꯦ꯫ ꯗꯨꯔꯕꯥꯁꯥꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯣꯏꯒꯤ ꯐꯅꯕꯗ ꯇꯧꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯔꯒꯦ ꯏꯇꯩ ꯏꯅꯥꯎꯅ ꯅꯣꯏꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯦ? ꯑꯩ ꯏꯪꯈꯣꯜꯁꯦ ꯂꯧꯔꯣꯏ ꯇꯧꯕꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯁꯔꯨꯛ ꯆꯞ ꯆꯥꯅ ꯂꯧꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯣꯏꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ꯫ ꯗꯨꯔꯕꯥꯁꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯤ, ꯑꯕꯣꯅꯥꯎ, ꯑꯕꯦꯝꯕꯨ ꯄꯨꯗꯨꯅ ꯃꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯗꯨꯔꯕꯥꯁꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅ ꯈꯜꯂꯤꯕꯁꯤ꯫ ꯃꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯕꯗꯨꯕꯨ ꯀꯥꯎꯊꯣꯛꯏ꯫ ꯏꯕꯦꯌꯥꯏꯃ ꯃꯥꯁꯨ ꯃꯥꯅ ꯇꯧꯕꯗꯨꯒꯤ ꯅꯣꯡꯃꯗꯤ ꯐꯪꯉꯛꯀꯅꯤ꯫ ꯒꯣꯕꯤꯟꯁꯨ ꯁꯣꯏꯗꯅ ꯐꯪꯉꯛꯀꯅꯤ꯫ ꯗꯨꯔꯕꯥꯁꯥ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯆꯞ ꯆꯥꯅ ꯂꯧꯔꯦ, ꯑꯗꯨꯒ ꯍꯥꯎꯁꯤꯡ ꯂꯣꯟ ꯂꯧꯔꯒ ꯃꯌꯨꯝ ꯁꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯣꯟꯗꯨ ꯂꯧꯕ ꯌꯥꯔꯝꯗꯥꯏꯗ ꯗꯨꯔꯕꯥꯁꯥꯗꯨ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯁꯤ ꯑꯅꯥꯕꯁꯤ ꯍꯥꯏꯗꯣꯛꯀꯟꯗꯦ꯫ ꯐꯤꯚꯝ ꯌꯥꯝ ꯁꯣꯛꯑꯕ ꯃꯇꯨꯡꯗ ꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯗꯨꯔꯕꯥꯁꯥꯅ ꯑꯩ ꯈꯣꯡꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯅꯍꯥꯟꯃꯨꯛ ꯕꯣꯝ ꯄꯥꯟꯕꯗꯨꯒꯤ ꯃꯥꯜꯂꯦ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤꯅ ꯅꯍꯥꯟꯈꯩ ꯍꯥꯏꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯍꯌꯦꯡꯃꯛ ꯂꯥꯛꯅꯕ ꯇꯧꯔꯣ, ꯁꯤꯗ ꯗꯣꯛꯇꯔ ꯌꯦꯡꯉꯁꯦ꯫ ꯗꯨꯔꯕꯥꯁꯥ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃꯅ ꯏꯝꯐꯥꯜ ꯐꯥꯎ ꯊꯤꯜꯍꯜꯂꯝꯃꯤ꯫ ꯃꯐꯧꯗꯥꯝꯗꯒꯤ ꯂꯥꯛꯏꯕꯅꯤ꯫ ꯗꯨꯔꯕꯥꯁꯥ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯑꯉꯥꯡ ꯅꯨꯡꯁꯤ ꯀꯧꯕ ꯑꯃ ꯂꯩ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯄꯣꯛꯃꯤꯟꯅꯕꯒꯨꯝꯕꯅꯤ꯫ ꯅꯨꯡꯁꯤꯒ ꯇꯧꯔꯒ ꯗꯨꯔꯕꯥꯁꯥꯗꯨ ꯗꯣꯛꯇꯔꯗ ꯌꯦꯡꯉꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯅꯗꯤ ꯕꯣꯝꯅ ꯄꯥꯟꯕꯒꯤꯅꯤ ꯈꯜꯂꯤ, ꯑꯗꯨꯕꯨ ꯖꯄꯥꯅꯤꯁ ꯑꯦꯟꯁꯦꯐꯦꯂꯥꯏꯇꯤꯁ ꯑꯣꯏꯔꯝꯃꯤ, ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥ ꯂꯨꯅ ꯇꯧꯕ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔ ꯑꯃꯅ ꯗꯦꯜꯂꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯂꯥꯁ ꯁ꯭ꯇꯦꯖ ꯑꯣꯏꯔꯦ ꯍꯥꯏꯔꯛꯏ꯫ 4 days ꯉꯥꯏꯔꯦ, 14 ꯑꯒꯁꯇ ꯃꯥꯁꯤ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯤ ꯀꯞꯄꯅ ꯌꯥꯗ꯭ꯔꯦ꯫ ꯗꯨꯔꯕꯥꯁꯥ ꯃꯁꯥꯅ ꯈꯪꯏ ꯃꯥ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ, ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯊꯣꯏꯕꯤꯗ ꯌꯥꯅꯕꯅꯦꯅ ꯃꯥ ꯈꯜꯂꯝꯃꯤ꯫ ꯌꯨꯝꯗ ꯑꯗꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯗ ꯇꯥꯜꯂꯒꯦ ꯍꯥꯏꯗꯨꯅ꯫ ꯗꯨꯔꯕꯥꯁꯥꯒ ꯅꯨꯡꯁꯤꯒ ꯌꯧꯔꯛꯑꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯪꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧ ꯍꯥꯏ, ꯅꯨꯃꯤꯠ 4 ꯐꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯁꯤꯝꯇꯝ ꯃꯌꯥꯝꯗꯨ ꯎꯕꯗ ꯊꯣꯏꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯅꯦꯅꯥꯅ ꯃꯇꯩꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯗꯨ ꯈꯪꯉꯝꯃꯤ꯫ ꯃꯆꯦꯗꯗꯤ ꯍꯥꯏꯗꯦ, ꯅꯦꯅꯥ ꯅꯔꯁ ꯑꯃꯅꯤ꯫ ꯗꯨꯔꯕꯥꯁꯥ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯗ ꯃꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯁꯤꯡꯁꯤ ꯈꯔ ꯌꯦꯡꯕꯤꯔꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯃꯤ꯫
ꯗꯨꯔꯕꯥꯁꯥ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯗꯣꯛꯇꯔꯅ ꯅꯨꯃꯤꯠ ꯊꯥꯔꯛꯄꯗꯨꯗ꯫ ꯑꯕꯦꯝꯒ ꯑꯕꯣꯅꯥꯎꯒꯗꯨ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯊꯝꯃꯒ ꯗꯨꯔꯕꯥꯁꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯇꯧꯔꯦ꯫ ꯗꯨꯔꯕꯥꯁꯥꯅꯗꯤ ꯌꯥꯗꯦ꯫ ꯊꯣꯏꯕꯤꯅ ꯅꯪ ꯂꯩꯇꯕ ꯊꯣꯛꯑꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯄꯨꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯝꯃꯤ꯫ ꯀꯤꯔꯟꯅ ꯍꯪꯕꯗ ꯕꯣꯝ ꯄꯥꯟꯕꯒꯤ ꯃꯈꯣꯡꯗꯣ ꯅꯥꯕꯒꯤ ꯂꯩꯕꯅꯦꯅ ꯈꯨꯝꯃꯤ꯫ ꯁꯦꯔꯤꯌꯁ ꯑꯣꯏꯗꯤ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯗꯤꯅ ꯗꯨꯔꯕꯥꯁꯥꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯕ ꯊꯥꯏ꯫ ꯅꯦꯅꯥꯗ ꯄꯥꯎ ꯄꯤꯔꯨꯏ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯅꯤ ꯃꯥꯒꯤ ꯅꯨꯄꯥꯒ ꯂꯥꯛꯑꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯗꯨ ꯌꯥꯝꯅ ꯁꯣꯜꯂꯦ ꯑꯗꯨꯅ ꯊꯣꯏꯕꯤꯅ ꯃꯊꯟꯇ ꯁꯦꯕꯥ ꯇꯧꯕꯗꯨ ꯉꯝꯃꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯏꯕꯦꯌꯥꯏꯃꯒꯤ ꯅꯨꯄꯥ ꯃꯥꯅ ꯃꯌꯨꯝꯒ ꯁꯥꯕꯤꯕꯗꯨꯗ ꯍꯥꯏ, ꯏꯕꯨꯡꯉꯣ ꯅꯚꯥꯏꯁꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪ ꯉꯁꯤꯗꯤ ꯑꯝꯇ ꯂꯦꯛꯈ꯭ꯔꯣ꯫ ꯏꯕꯦꯌꯥꯏꯃꯅ ꯒꯣꯕꯤꯟ ꯀꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯂꯦꯛꯄ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯗꯨꯅ ꯂꯦꯛꯍꯟꯗꯕꯤꯗ ꯄꯨꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯥꯎꯔꯗꯨꯅ ꯃꯀꯨꯕꯣꯛꯇ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯕꯕꯥ, ꯅꯆꯥꯅꯨꯄꯥꯁꯤ ꯌꯥꯔꯔꯣꯏ꯫ ꯏꯕꯦꯌꯥꯏꯃꯒꯤ ꯅꯨꯄꯥꯁꯨ ꯂꯦꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯕꯕꯥꯅ ꯃꯤ ꯑꯃꯇ ꯊꯤꯕꯤꯗꯨꯅ ꯊꯥꯔꯛꯑꯣ꯫ 15 ꯑꯣꯒꯁꯀꯤ ꯃꯤ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝꯅꯤ ꯄꯨꯂꯤꯁꯈꯩꯒꯤ꯫ ꯊꯣꯏꯕꯤꯅ ꯅꯨꯡꯁꯤꯗ ꯄꯥꯎ ꯄꯤ꯫ ꯅꯨꯡꯁꯤꯅ, ꯏꯇꯩꯃ ꯈꯔ ꯉꯟꯅ ꯄꯥꯎ ꯄꯤꯔꯛꯑꯗꯤ ꯐꯕ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ꯫ ꯑꯩ ꯂꯣꯏꯕꯒ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯅꯅꯥꯎꯅꯨꯄꯤ ꯊꯥꯔꯛꯀꯦ꯫ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯥꯔꯛꯏ꯫ ꯃꯈꯣꯏ ꯀ꯭ꯋꯥꯇꯔꯗꯒꯤ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯗꯨꯔꯕꯥꯁꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯥꯔꯛꯂꯝꯃꯤ꯫ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯂꯥꯛꯇꯦ꯫ ꯃꯌꯥꯝꯕꯅ ꯁꯤꯗꯣꯔꯦ ꯈꯪꯉꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯑꯉꯛꯄꯅꯤ꯫ ꯊꯣꯏꯕꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯇꯧꯕ ꯁꯦꯕꯥꯗꯨ ꯄꯦꯜꯂꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯗꯨꯔꯕꯥꯁꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯈꯤ꯫ ꯗꯨꯔꯕꯥꯁꯥꯅ, ꯊꯣꯏꯕꯤ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯊꯣꯏꯕꯤꯅ, ꯂꯩꯔꯝꯃꯣ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩ ꯗꯣꯛꯇꯔ ꯀꯧꯔꯨꯈꯤꯒꯦ꯫ ꯊꯣꯏꯕꯤꯅ ꯗꯣꯛꯇꯔ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯗꯨꯔꯕꯥꯁꯥꯗꯨ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯂꯝꯃꯤ꯫ ꯐꯝꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯗꯣꯛꯇꯔ ꯃꯌꯥꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ICUꯗ ꯄꯨꯔꯒ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯄꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯤꯔꯟꯗꯨ ꯄꯥꯎ ꯄꯤꯔꯦ꯫ ꯃꯔꯤ ꯃꯇꯥ ꯂꯣꯏꯅꯃꯛꯇ ꯄꯥꯎꯗꯨ ꯄꯤꯔꯦ꯫ ꯀꯤꯔꯟ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯕꯣꯝ ꯄꯥꯟꯕꯒꯤ ꯃꯈꯣꯡꯗꯨ ꯅꯥꯕꯅꯤ ꯍꯥꯏꯕꯗꯨꯗ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯊꯥꯖꯗꯦ꯫ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯀꯤꯔꯟꯅ, ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯗꯤ ꯏꯕꯥꯏꯗꯣ ꯑꯩꯅ ꯁꯦꯕꯥ ꯇꯧꯖꯒꯗꯕ꯫ ꯗꯨꯔꯕꯥꯁꯥ ꯂꯩꯇ꯭ꯔꯦ꯫ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯄꯒ ꯁꯣꯔꯇꯪ ꯍꯣꯜꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯅ ꯄꯨꯊꯔꯁꯦ ꯍꯥꯏꯗꯨꯅ 15 ꯑꯣꯒꯁ ꯅꯨꯃꯤꯠꯇ ꯄꯨꯊꯔꯝꯃꯤ ꯗꯨꯔꯕꯥꯁꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ꯫ ꯅꯨꯡꯁꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯂꯥꯛꯄꯗ ꯗꯨꯔꯕꯥꯁꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯇꯥ ꯗꯨꯔꯕꯥꯁꯥ, ꯅꯅꯥꯎꯕꯨ ꯂꯥꯛꯄ ꯐꯥꯎꯗꯪꯗꯤ ꯉꯥꯏꯕꯤꯔꯝꯃꯗꯤ ꯑꯩꯅ ꯉꯁꯤ ꯆꯥꯏꯕꯁꯦ ꯆꯥꯛꯑꯝꯃꯣꯏꯌꯦ꯫ ꯅꯨꯡꯁꯤ ꯀꯞꯄꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯕꯤ ꯗꯨꯔꯕꯥꯁꯥꯗꯨ ꯄꯨꯊꯅꯕ ꯄꯩꯁꯥ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯤꯔꯟ, ꯃꯗꯣꯝꯆꯥ, ꯃꯆꯦꯈꯩꯅ ꯄꯩꯁꯥ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯥ ꯃꯁꯥꯒꯤ ꯄꯩꯁꯥꯅ ꯄꯨꯊꯅꯤ, ꯃꯤꯒꯤ ꯃꯔꯜꯅ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤ ꯄꯨꯊꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ꯫ ꯊꯣꯏꯕꯤꯅ ꯄꯩꯁꯥ ꯊꯤꯗꯨꯅ ꯄꯨꯔꯛꯑꯒ ꯗꯨꯔꯕꯥꯁꯥꯕꯨ ꯃꯣꯏꯒꯤ ꯀ꯭ꯋꯥꯇꯔꯗ ꯄꯨꯔꯝꯃꯤ꯫ ꯀꯤꯔꯟꯒꯤ ꯅꯨꯄꯤ ꯖꯦꯁꯤꯀꯥꯁꯨ ꯀꯞꯄꯅ ꯌꯥꯗ꯭ꯔꯦ꯫ ꯑꯕꯣꯅꯥꯎꯒ ꯑꯕꯦꯝꯒꯗꯗꯤ ꯃꯄꯥꯗꯣ ꯅꯥꯕ ꯐꯔꯦ ꯎꯅꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯝꯃꯤ꯫ ꯑꯕꯦꯝꯗꯤ ꯆꯥꯎꯔꯕꯅꯤꯅ ꯗ꯭ꯔꯦꯁꯇꯨꯗ ꯈꯪꯉꯝꯃꯤ꯫ ꯖꯦꯁꯤꯀꯥꯗ ꯍꯪꯉꯝꯃꯤ, ꯅꯦꯁꯦ, ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯀꯩꯗꯧꯔꯒꯦ? ꯖꯦꯁꯤꯀꯥ ꯃꯄꯤ ꯆꯗꯨꯝ ꯇꯥꯔꯛꯏ꯫ ꯑꯕꯦꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯝꯗꯦ꯫ ꯑꯕꯦꯝꯅ, ꯅꯦꯁꯦ, ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯇ꯭ꯔꯕꯣ? ꯍꯥꯏꯌꯨ, ꯑꯩꯅ ꯆꯤꯡꯅꯩꯁꯦ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ꯫ ꯖꯦꯁꯤꯀꯥꯅ, ꯑꯕꯦꯝ, ꯏꯆꯥꯒꯤ ꯕꯕꯥꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯕꯣꯅꯥꯎꯒ ꯅꯪꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯀꯞꯀꯅꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀ꯭ꯋꯥꯇꯔꯗ ꯗꯨꯔꯕꯥꯁꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯊꯝꯕ ꯂꯣꯏꯔꯒ ꯗꯨꯔꯕꯥꯁꯥꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯝꯃꯤ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥ ꯁꯤꯔꯦ ꯍꯥꯏꯔꯒ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ ꯁꯦꯠꯂꯒ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤꯀꯌꯥ ꯁꯥꯟꯅꯩ꯫ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯆꯥ ꯁꯤꯔꯒꯕꯨ ꯃꯌꯦꯛ ꯅꯥꯏꯕꯤ ꯁꯦꯠꯂꯦ꯫ ꯍꯣꯡꯗꯣꯛꯄ ꯌꯥꯗ ꯖꯥꯠꯂꯣ? ꯃꯩ ꯊꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯨ ꯀꯞꯄꯅ ꯂꯣꯏꯔꯦ꯫
ꯗꯨꯔꯕꯥꯁꯥꯒꯤ ꯍꯛꯆꯥꯡꯗꯨ ꯒꯣꯕꯤꯟꯅ ꯃꯩ ꯆꯨꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯅꯦꯅꯥꯅ ꯃꯆꯦꯗ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯒꯣꯕꯤꯟ, ꯃꯄꯥꯒꯤ ꯑꯔꯣꯏꯕꯁꯦ ꯃꯆꯥꯅꯨꯄꯥꯅ ꯇꯧꯍꯟꯒꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯥ ꯄꯣꯛꯏꯅꯦ꯫ ꯃꯩꯗꯣ ꯏꯆꯥꯅꯨꯄꯥ ꯊꯥꯍꯟꯅꯤ꯫ ꯏꯕꯦ ꯌꯥꯏꯃꯅ ꯑꯉꯥꯡꯁꯦ ꯌꯥꯝ ꯄꯤꯛꯏ, ꯒꯣꯕꯤꯟꯅ ꯊꯥꯖꯔꯁꯅꯨ꯫ ꯊꯣꯏꯕꯤꯅ ꯁꯤꯔꯤꯕꯁꯦ ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯅꯦ, ꯏꯆꯥꯅ ꯃꯩ ꯆꯨꯍꯟꯅꯤ꯫ ꯑꯕꯣꯅꯥꯎ ꯀꯩꯗꯧꯔꯦ? ꯄꯄꯥꯁꯦ ꯏꯆꯥꯅ ꯃꯩ ꯆꯨꯕ ꯉꯥꯏꯔꯤꯌꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯨ ꯀꯞꯄꯛꯏ꯫ ꯑꯕꯦꯝꯗꯤ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯀꯞꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨ ꯃꯆꯥꯅꯨꯄꯥꯗ ꯇꯧꯍꯟꯅꯤ ꯍꯥꯏꯕꯒꯤ꯫ ꯁꯣꯔꯥꯠꯇꯨ ꯇꯧꯒꯦ ꯍꯥꯏꯕꯗ ꯗꯨꯔꯕꯥꯁꯥꯒꯤ ꯃꯄꯥꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯧꯍꯜꯂꯝꯗꯦ꯫ ꯀꯤꯔꯟꯅ ꯃꯆꯦꯗ ꯑꯗꯨ ꯍꯥꯏꯔꯒ ꯊꯣꯏꯕꯤꯅ ꯅꯝꯗꯨꯅ ꯁꯣꯔꯥꯠꯇꯨ ꯇꯧꯍꯜꯂꯦ꯫ ꯁꯣꯔꯥꯠꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯀꯤꯔꯟꯅ ꯃꯆꯦꯗꯨ ꯃꯣꯏꯗ ꯄꯨꯔꯛꯑꯒ ꯊꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯃꯆꯥꯃꯛꯅꯤ ꯈꯜꯂꯒ ꯁꯦꯝꯃꯤꯅꯤ꯫ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯗꯨꯔꯕꯥꯁꯥꯒꯤ ꯃꯌꯨꯝꯗꯨꯗ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯁꯥꯕ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯕꯣꯅꯥꯎꯗꯨ ꯉꯁꯤꯗꯤ ꯃꯄꯥꯒꯤ ꯊꯕꯛ ꯃꯍꯨꯠ ꯍꯟꯖꯜꯂꯦ, ꯄꯨꯂꯤꯁ ꯑꯣꯏꯔꯦ꯫ ꯑꯕꯦꯝꯁꯨ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯗꯨꯅ ꯊꯕꯛ ꯆꯪꯅꯕꯒꯤ ꯇꯧꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯆꯥ ꯑꯅꯤꯃꯛ ꯌꯥꯝꯅ ꯐꯩ꯫ ꯀꯤꯔꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯗꯣꯛꯇꯔ ꯑꯣꯏꯔꯦ꯫ ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯏꯕꯦꯌꯥꯏꯃꯗꯨ ꯉꯁꯤꯗꯤ ꯃꯅꯦꯝꯕꯣꯛꯅ ꯑꯣꯠꯇꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯒꯣꯕꯤꯟꯁꯨ ꯗꯥꯏꯕꯦꯇꯤꯁ, ꯀꯤꯗꯅꯤ ꯑꯅꯥꯕꯒꯤ ꯑꯅꯥꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯈꯠꯅꯅꯕ ꯁꯤꯟꯕ ꯒꯣꯕꯤꯟꯒꯤ ꯃꯅꯦꯝꯕꯣꯛꯇꯨ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯇꯧꯔꯗꯤ ꯃꯁꯥꯒꯤ ꯏꯃꯨꯡ ꯀꯥꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯒꯣꯕꯤꯟꯒꯤ ꯅꯨꯄꯤ ꯃꯌꯨꯝ ꯉꯁꯤꯗꯤ ꯂꯩꯈꯥ ꯇꯥꯔꯦ꯫ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯧ ꯑꯃ ꯈꯠꯅꯔꯒ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯗꯨ ꯂꯥꯟꯗꯕ ꯊꯣꯏꯕꯤꯒꯤ ꯈꯨꯠꯇ ꯇꯥꯔꯔꯦ꯫ ꯊꯣꯏꯕꯤ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯉꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯗꯨ꯫ ꯍꯤꯡꯂꯤ ꯉꯁꯤꯁꯨ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ꯫ ꯊꯣꯏꯕꯤꯒꯤ ꯑꯋꯥꯕꯗꯨ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ꯫ ꯊꯣꯏꯕꯤꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯃꯆꯥꯅꯨꯄꯤ ꯑꯕꯦꯝꯕꯨ ꯊꯕꯛ ꯇꯧꯕ꯫ ꯑꯕꯦꯝ ꯉꯁꯤꯁꯨ ꯆꯥꯛꯏ ꯃꯊꯃꯣꯏꯗ꯫ ꯁꯤꯔꯝꯗꯥꯏꯗ ꯃꯄꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯍꯧꯗꯕꯗꯨ꯫ ꯑꯕꯦꯝꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯕꯣꯅꯥꯎꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯃꯆꯦ ꯑꯕꯦꯝꯗꯨ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯕꯣꯅꯥꯎꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯗꯣ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? PhD ꯇꯧꯗꯣꯏꯔꯣ? ꯑꯕꯦꯝꯅ ꯑꯩꯁꯦ UPSC, CAPF, AC ꯑꯦꯛꯖꯥꯝ ꯊꯥꯒꯦꯅ ꯈꯜꯂꯦ꯫ ꯁꯤ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ꯫ ꯄꯄꯥꯅ ꯄꯥꯝꯖꯔꯝꯕꯗꯣ ꯑꯗꯨꯗ ꯊꯨꯡꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯕꯣꯅꯥꯎꯅ ꯆꯦ ꯅꯪꯒꯤꯗꯃꯛ ꯃꯃꯥꯒ ꯑꯩꯒ ꯂꯩꯔꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ꯫ ꯀꯣꯆꯤꯡꯗꯣ ꯗꯦꯜꯂꯤꯗ ꯇꯧꯔꯁꯨ ꯇꯧꯁꯦ꯫ ꯄꯩꯁꯥꯒꯤ ꯋꯥꯒꯅꯣ, ꯑꯩ ꯂꯩꯔꯤꯌꯦ꯫ ꯊꯣꯏꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯕꯣꯅꯥꯎꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯦꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯗ ꯃꯥ ꯋꯥꯔꯛꯄ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯉꯤꯕ ꯃꯅꯦꯝꯕꯣꯛꯇꯨꯒꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯑꯕꯣꯅꯥꯎꯅ ꯃꯃꯥꯒ ꯃꯆꯦꯒꯕꯨ ꯂꯨꯅ ꯇꯧꯖꯩ꯫ ꯗꯨꯔꯕꯥꯁꯥꯒꯤ ꯏꯃꯨꯡꯗꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕꯇ ꯇꯥꯔꯦ꯫ ꯉꯁꯤꯅ ꯊꯣꯏꯕꯤꯒꯤ ꯅꯣꯛꯄꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯁꯤꯗ ꯂꯩ ꯌꯥꯄꯣꯟꯇꯦ ꯃꯤꯑꯣꯏꯕꯁꯤ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯦ ꯃꯆꯥ ꯑꯅꯤꯒ꯫ ꯑꯕꯦꯝꯅ UPSC, CAPF, AC ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯕꯗꯨ ꯉꯥꯏꯔꯤ ꯊꯣꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯏꯄꯤꯁꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁ ꯑꯃꯗꯤ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯔꯝꯃꯨ꯫ ꯑꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫